फिबम खरा मखई फगलक्पगा इरोइनना Meitei Meetei bu schedule tribe ki lista Challhannabagi Thourang Paikhatnaba Manipur lengakta makata na Taksillagani haina ngarang famkiba mifam amana amato ene yanakre haidi hidamasigi matangda schedule tribe demand committee STDCM gi General Secretary na thadorakpa chirol amana hai irang asina maram oiraga Meitei Meetei bu ST gi lista Challhannabagi STDCM na changsinduna lakpa khongjang asi tabtharaga lakibani Meitei Meetei bu schedule tribe ki lista Challhannabagi damak makhata na kari khongthang lokhatkadagi haibagi matangda ngarang DM University gi campus ta leiba ima Kunthok Hanbigi Sanglenda Nongmagi Oiba Core Consultative Meeting ama STDCM gi meeting makhada pangthoki Lehok Thabam Sarat Chandra amadi STDCM gi working president na moderator amasung president oina sarukya ki bamifam aduda tongan ba lukaya gi thaupuba singna wafam kayasu fongdoknaki Hauzik Manipur da thokliba irangi fibam asi kharamakai fagalakpa maramna Meitei Meetei bu Indian Constitution gi makhada schedule tribe ki lista Challhannabagi mathau taba thabak sing lokhatnaba Manipur lengakta makhata na Taksillagani haina amatta oina yanaki haidi